ice cream mấy một đấy đã xa đấy. Hi guys, ma'am adong asidi. Hi guys, so na hayam ni hi ma'am, hi ma'am adong asidi video na mo pula ma'am. Adong asidi mathian je ke no kan sida yenong mukha le re do sida nga thong le re sida yongchak ka lu ga matong ni chana bi ha ga da irom bam le re do sida ngari kha kangom le re do sida singju le re ko mi singju sida ko nam kha le re tilok le re do ma'am cha ba hu gira ge ngari kha kangom ni yak tan span na maru ya sai cái mấy đặc từ đó video thế năm đầu in này rồi mà họ đi không làm đi nên hả trong một trong hảo em hảo em truyền thôi mày chơi đây ice cream nào nhưng là rồi sẽ là quên cái đó rồi mày chơi lên cái này nó còn mấy một đấy đã xa đấy
ꯃꯨꯊꯠꯂꯣ ꯑꯗꯨ ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯃꯩ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯩꯖꯕ ꯐꯣꯟ ꯐ꯭ꯂꯥꯁ ꯀꯩꯀꯥ ꯊꯥꯜꯂ ꯀꯦꯟꯗꯟꯕꯨ ꯊꯥꯜꯂꯦ ꯎꯕ ꯎꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯅꯝꯖꯒꯦ ꯈꯟꯕꯅꯤ ꯕꯦꯛꯀꯞ ꯃꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯔ ꯏꯪꯊꯈ꯭ꯔꯦ ꯏꯪꯉꯁꯨ ꯉꯥꯗꯤ ꯍꯥꯎꯋꯦ ꯉꯥꯔꯤꯅ ꯇꯧꯔꯦ ꯁꯤꯡꯖꯨꯒ ꯂꯣꯏ ꯄꯣꯞ ꯂꯣꯏꯃꯦ ꯚꯤꯗꯤꯑꯣꯁꯦ ꯃꯦꯟ ꯃꯥꯟ ꯇꯥꯔꯣꯏꯗ꯭ꯔꯤ ꯃꯩ ꯑꯃꯨꯛ ꯃꯨꯠꯈꯤꯅ ꯁꯤꯡꯖꯨ ꯂꯣꯏ ꯏꯪꯉꯦ ꯀꯦꯟꯗꯟꯗ ꯎꯕ꯭ꯔꯥ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯕꯤꯠꯀ ꯀꯥꯗꯦꯍꯦ ꯀꯔꯤ ꯍꯥꯎꯅ ꯆꯥꯖꯔꯝꯕꯅꯤ ꯃꯩ ꯃꯨꯠꯈꯤꯗꯅ ꯉꯥ ꯊꯣꯡꯕ ꯆꯨꯝꯅ ꯐꯖꯔꯤꯕ ꯃꯣꯏꯒꯤ ꯑꯃ ꯐꯖꯔꯤꯕ ꯃꯩ ꯌꯥꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯗꯨꯏ ꯃꯩ ꯊꯥꯔꯛꯑꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯈꯞꯄ꯭ꯔꯥ ꯉꯁꯥꯏꯗꯤ ꯈꯞꯇꯕꯅꯦ ꯐ꯭ꯂꯥꯛꯇ ꯃꯨꯊꯠꯂꯣ ꯃꯨꯊꯠꯐꯝ ꯌꯥꯎꯗ꯭ꯔꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯉꯥꯛꯇꯪꯒ ꯉꯥꯏꯈꯤꯗꯦꯗꯤ ꯈꯟꯗꯤ ꯈꯜꯂꯝꯕꯅꯦꯕ ꯑꯩ ꯍꯧꯈꯤꯔꯣꯏꯁꯤꯔꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯁ ꯂꯣꯏ ꯏꯪꯈꯔꯦꯅ ꯄꯨꯛꯀ ꯂꯣꯏ ꯊꯥꯡꯒꯠꯄꯅ ꯍꯥꯜꯂꯦ ꯀꯣꯂꯝꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝꯃꯜꯂꯦ ꯂꯣꯏ ꯂꯣꯏ ꯄꯣꯞꯄꯦ ꯁꯤꯡꯖꯨꯒ ꯃꯤꯃꯤꯒ
ꯑꯣꯛꯂꯦꯗ ꯑꯗꯨꯗꯤ ꯐꯅ ꯑꯩꯈꯣꯏ ꯂꯦꯞꯄꯨꯔꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯃꯩ ꯃꯨꯠꯈꯤꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯉꯥꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯆꯥꯏ ꯉꯥꯛꯇ ꯂꯦꯞꯇꯕꯤ ꯆꯥꯁꯤꯟꯕꯗꯤ ꯆꯟꯒꯗꯧꯗꯣ ꯉꯥꯏꯍꯥꯛ ꯆꯥꯁꯤꯜꯂꯒ ꯍꯧꯔꯨꯔꯒ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ